mayam pumnang pukurumjari hꯧꯖꯤꯛ aina utjariba asi Karang hairiba island adugi awangthangba aroiba sarukni aduga masigi mathangda uriba asina thangda uriba ching asina akoi Sana Chingdompok haiba akoi Ebudhou Khumanpokpa amadi Ebendhou gi khubham leiba ching amani hairiba ching asida yum tade sumnatagi Ebudhou Ebendhou gi khubham amasung mahaki haraubung lei aduga hairiba ching asiga Karang gasi ising lambi natana chathok chasengi athopa pambai leite du matam amadadi hairiba ching asi season naina khongna chatpa yarami haidana koigi Ebudhou hoina haibirami dubo hojikti ithai bere sakibadagi loktakta isingsi adum thingatlaga leigibadagi hairiba ching asiga Karang gasi season naina chatpa yabagi oithokpa leitre aduga Ebudhou Ebendhou anigi khubham leiriba Sana Chingdompok hairiba ching asi yengbada yamna magul leiba yamna interesting oiba ching amani mayamna nungsibiduna aigi page asibu follow and like share toksinbiro ai mathangda Sana Chingdompok amasung Karang anigi marakta thokiba aigi Karanggi ipu amagi punsi wari matek ama ai amuk mathangi episode share tokjarake।